ngasi akoi gi thangja numit akoi February gi 15 tarik 2025 akoi Oja Abdul Hamid adugai di akoi gi Naim akoi gi ichinau ani sina akoi gi Laining Thau Sanamahi Laining Lup ki akoi gi Sanglen dugi akoi gi Engel be na chingba mathaki thangat na bada hanji hanji akoi akan mathabak suri mado ngasi bhauda di Engel gi akoi laktori ba akoi gi be jina thangat kharaga laktori ba akoi peti yo hain su haire Engel su haire adugi road singdo channa bai tamakta hanji akoi kanna झालाई की थबक तौरी अदु ngasi ji akoi thangat ka dabani adu akoi gi lairibe engineer ani sinadi thangat chiaina jam kanna hai adu bu akoi na thangat pangam dabadi alumba jot ki kaino se akoi na misang likhi bade thangat pangam dabani adu ngasi ji February gi 15 2025 thangje numini ko haijari se adu gai akoi pung pone pass jauksala bani ayuk tagi moji chada thakna surak pase hayeng bhaudadi moi mathakta thangatna phibam amma semgani gi akho hona jarak pani masonda akho gi angle base ani ni sonda leirisina asonda mu manga ni leirise ason gi si loina loisala matung asonda mu ani puthoga suri ni aduga mathakta su akoi leiriba lindar ani sigi mathakta akoi gi kainogi asugumba asigi size ki angle asigumba sigi rawon ama loina akoi chatkre asi makha thangba nongpok adeidi awang nongchukna chingba se mathaki lintar siga rawon ama loina leiriba akoi gi pilar sigi mapa marakta su amamam akoi gi road hengali si loina akoi adu maina lo sangre adu yengbina si mayam hayeng akoina thangat tori bodogasu ngasi video gi matekta mayamna ubigidori ba kharana akoibu wakhan pungning sagotpigani mayambu akoina ngasi video khuthangde hairei base barton amadi suri chali si hairaktabagi adugi nungaitaba waroba leibiroi haibasi akoi pukchen sengna thajajabadagi aina dum mathang video gi khuthang sima mayam gi mafam da thamjarakpani ado hayeng thangalakpa matam aduga su mayam subinabagi adugi khudong chabado video gi khuthang dagi mayam da uhanjarake mayam gi pukchen adugai di wahaina akoi bu bor ashirbat ka dua ga loinana akoi gi thabak thauramasi mai pakna pangthokpa ngamba loisanba ngamba asi mayam khwaina isori mafamda akoi gi thauni bibase machi akoi silangba amadi nirman committee gi maigei dagi mayam gi mafamda akoina haijari sini mayam punamak akoi gi haijari basiga mayam gi mot amatte oini haibasima thajabaga loinana mayam punamak pu akoina khuramjari mayam punamakta akoina nungai jaifaba punsi nungsangba adoidi wata padabado punamaki oyu haibasimsu isori mafamda nijari thagachari mayam